ꯅꯤꯡꯊꯧꯒꯤ ꯐꯥꯎꯕ ꯃꯩꯇꯥꯟ ꯋꯥꯠꯂꯤ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ. ꯁꯦꯜ ꯄꯥꯏꯕ ꯈꯨꯗꯤꯡ ꯑꯋꯥꯠꯄ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ. ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕ ꯂꯩꯇꯕꯒꯨꯝ ꯌꯨꯝ ꯑꯃ ꯂꯩꯔꯒꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯃꯝ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ. ꯉꯔꯥꯡꯗꯤ ꯋꯥꯈꯜꯗꯨ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯌꯨm ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯨꯔꯦ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯨꯝ ꯌꯧꯔꯛꯄꯒ ꯑꯗꯨꯃꯛ ꯍꯧꯅꯔꯨꯕ ꯂꯩꯇ ꯃꯊꯥ ꯁꯥꯔꯝꯃꯤ. ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯃꯆꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯨꯗ ꯃꯆꯥꯒꯤ ꯔꯨꯝꯗ ꯂꯩꯔꯤ. ꯃꯥꯙꯕꯤꯗꯨ ꯃꯁꯥ ꯌꯥꯝꯅ ꯅꯥꯜꯂꯤ. ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯕ ꯅꯠꯇꯦ. ꯅꯍꯥ ꯃꯥꯜꯂꯤ. ꯃꯤꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯃꯇꯥꯡ ꯑꯣꯏꯔꯕꯅꯤ. ꯔꯥꯅꯤ ꯐꯤ ꯄꯥꯎꯗꯔ ꯃꯆꯨꯗ ꯃꯄꯥꯟ ꯃꯣꯔꯣꯛ ꯑꯀꯥꯕ ꯃꯆꯨꯅ ꯀꯣꯠꯄ, ꯃꯌꯦꯛ ꯅꯥꯏꯕꯤ ꯈ꯭ꯋꯥꯡ ꯐꯅꯦꯛꯇ ꯄꯦꯟꯁꯤꯜ ꯃꯆꯨꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯑꯃ, ꯐꯨꯔꯤꯠ ꯑꯉꯧꯕ ꯈꯨꯅꯤꯡ ꯌꯥꯎꯕ ꯑꯃ ꯁꯦꯠꯆꯥꯏ. ꯁ꯭ꯄꯦꯛꯇꯨ ꯃꯃꯥꯏꯗꯨꯒ ꯆꯥꯅꯕ ꯑꯃ ꯊꯥꯜꯂꯤ. ꯄꯨꯋꯥꯡꯕ ꯐꯃꯨꯡꯗꯨꯗ ꯐꯝꯊꯔꯒ ꯂꯩ. ꯃꯥꯙꯕꯤ ꯃꯆꯥꯅ ꯎꯪꯗꯨꯅ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯑꯃꯒꯨꯝ ꯂꯩꯕꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯍꯧꯈꯤꯕ ꯊꯧꯗꯣꯛꯇ ꯁꯨꯝ ꯈꯟꯖꯤꯟꯗꯨꯅ ꯂꯩꯕ ꯏꯃꯥ ꯄꯥꯝꯗꯦ. ꯄꯥꯁ ꯍꯥꯏꯕꯁꯤꯗꯤ ꯄꯥꯁꯅꯤ. ꯀꯔꯤꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯗꯧꯔꯤꯅꯣ? ꯏꯆꯥꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯁꯦꯒ ꯃꯥꯏꯒ ꯍꯥꯏꯅꯕ ꯌꯥꯏ. ꯑꯗꯨꯁꯨ ꯅꯠꯇꯦ. ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯛꯄꯅꯤꯗꯣ. ꯑꯩꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯦ ꯀꯦꯕꯤꯅꯦꯠ ꯃꯤꯇꯤꯡ ꯂꯩ. ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯑꯩ ꯂꯨꯈꯣꯏ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯉꯝꯃꯒ ꯋꯥꯁꯦ ꯆꯞ ꯆꯥꯕꯤ ꯑꯃ ꯁꯥꯟꯅꯔꯝꯒꯗꯧꯔꯤꯕꯅꯤ." ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯃꯥꯗ ꯌꯦꯡꯉꯤ. ꯑꯗꯨꯒ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯈꯥ ꯇꯥꯏ, "ꯑꯩꯅ ꯂꯥꯟꯗꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯆꯨꯝꯕꯗꯨꯗꯤ ꯃꯤꯌꯥꯝꯅ ꯈꯪꯕ ꯅꯠꯇꯦ ꯏꯃꯥ. ꯃꯤꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯗ ꯍꯥꯏꯅꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯥꯝꯗꯕꯒꯤꯅꯤ ꯍꯥꯏꯗꯅ. ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤꯗ ꯅꯆꯥꯏꯗꯤ ꯃꯈꯥ ꯇꯥꯕ ꯄꯥꯝꯗꯦ. ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯪꯀꯜ ꯂꯨꯈꯣꯏꯗꯨꯕꯨ ꯎꯅꯔꯨꯔꯒꯁꯨ ꯂꯨꯍꯣꯡꯕ ꯀꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯨꯔꯅꯨ ꯍꯥꯏꯔꯤꯅꯤ. ꯑꯩ ꯑꯃꯨꯛꯇ ꯏꯪꯅ ꯂꯩꯒꯦ." ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯥꯙꯕꯤꯗꯨ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ. ꯃꯔꯝꯗꯤ ꯃꯆꯥꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛ ꯌꯥꯅꯤꯡꯉꯤ. ꯃꯔꯝꯗꯤ ꯑꯅꯤ ꯊꯣꯛꯅ ꯂꯩ. ꯑꯍꯥꯟꯕ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯈꯜꯂꯤ, ꯉꯔꯥꯡ ꯌꯨꯝ ꯑꯁꯤꯗ ꯃꯄꯥꯒ ꯄꯨꯟꯅ ꯂꯥꯛꯂꯝꯕ ꯅꯨꯔꯩ ꯃꯥꯒ ꯂꯨꯍꯣꯡꯂꯒ ꯂꯣꯏꯔꯦ. ꯑꯅꯤꯁꯨꯕ ꯃꯔꯝꯅ ꯂꯨꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯗ꯭ꯔꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯖꯠ ꯃꯥꯡꯂꯕꯁꯨ ꯐꯠꯇꯕ ꯊꯕꯛꯇ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯇꯁꯦꯡꯅ ꯃꯥꯙꯕꯤ ꯂꯨꯈꯣꯏꯒ ꯃꯔꯤ ꯇꯠꯅꯕ ꯄꯥꯝꯗꯦ. ꯃꯁꯤꯒꯤꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ. ꯃꯀꯣꯛ ꯌꯥꯝꯅ ꯂꯩꯕ, ꯃꯕꯨꯛ ꯂꯨꯕ ꯁꯛꯂꯣꯟ ꯌꯥꯝꯕꯤ ꯃꯃꯥ ꯏꯕꯦꯝꯃꯅꯤ. ꯑꯁꯤꯅ ꯂꯩꯕꯥꯛꯀꯤ ꯊꯧꯒꯥꯏꯗ ꯆꯥꯎꯅ ꯁꯔꯨꯛ ꯌꯥꯔꯤꯕꯅꯤ. ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕు ꯎꯔꯒ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯑꯃ ꯄꯥꯝꯗ꯭ꯔꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ, "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯏꯆꯥꯅ ꯄꯥꯝꯖꯗ꯭ꯔꯕꯗꯤ ꯏꯃꯥ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯜꯂꯔꯣꯏ. ꯑꯗꯨꯒ ꯅꯪꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯨ ꯈꯜꯂꯅꯨ. ꯅꯊꯧꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯒꯗꯕꯅꯤ. ꯑꯗꯨꯗꯤ ꯏꯃꯥ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ. ꯏꯃꯥꯅ ꯌꯦꯡꯁꯤꯟꯕ ꯁꯪꯗꯦ ꯍꯥꯏꯗꯅ ꯅꯪꯒꯤ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯊꯕꯛꯇꯣ ꯇꯧꯒꯅꯨ. ꯑꯗꯨꯒ ꯆꯥꯕ ꯌꯥꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔꯁꯨ ꯆꯥꯁꯤꯜꯂꯨꯀꯣ." "ꯍꯣꯏꯃꯥ, ꯏꯃꯥꯒꯤ ꯊꯕꯛꯇꯨ ꯆꯠꯅꯕ ꯇꯧꯕꯤꯔꯣ. ꯃꯤꯅ ꯑꯃꯨꯛ ꯉꯥꯏꯅꯕ ꯇꯥꯔꯦ. ꯅꯆꯥ ꯑꯩꯒꯤ ꯄꯪꯋꯥꯗ ꯋꯥꯕꯤꯔꯅꯨ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯨꯗꯤ ꯏꯃꯥ ꯊꯣꯛꯏꯀꯣ." ꯃꯥꯙꯕꯤ ꯃꯆꯥꯗ ꯋꯥꯐꯝ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯒꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ. ꯄꯨꯋꯥꯡꯕꯗꯨ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯍꯧꯏ ꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ. ꯇꯁꯦꯡꯅ ꯃꯄꯥꯟ ꯊꯣꯛꯄ ꯑꯃꯗꯤ ꯁ꯭ꯀꯨꯜꯗ ꯆꯠꯄ, ꯃꯁꯥ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯏꯀꯥꯏꯕ ꯑꯃꯗꯤ ꯐꯥꯎꯔꯤ. ꯑꯗꯨꯕꯨ ꯆꯠꯇꯕꯗꯤ ꯌꯥꯗꯦ. ꯃꯔꯝꯗꯤ ꯃꯥ ꯑꯃꯅ ꯆꯠꯇꯕꯗ ꯁ꯭ꯀꯨꯜꯗ ꯂꯣꯏꯅ ꯁꯣꯏꯒꯗꯧꯔꯤꯕꯅꯤ. ꯁꯣꯟꯊꯔꯤꯕ ꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯃꯁꯥꯅ ꯊꯦꯝꯖꯤꯟꯖꯩ. "ꯍꯣꯏꯗ, ꯑꯩ ꯀꯔꯤꯝꯇ ꯏꯀꯥꯏꯐꯝ ꯊꯣꯛꯇꯦꯗ. ꯑꯩꯅ ꯂꯥꯟꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯕꯨ ꯁꯃꯥꯖ ꯑꯁꯤꯗ ꯑꯩ ꯈꯛꯇꯅ ꯁꯝꯅ ꯊꯣꯛꯄ ꯅꯠꯇꯦ. ꯃꯁꯤꯗꯤ ꯃꯤꯁꯨ ꯑꯗꯨꯝ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯗꯤ ꯅꯨꯄꯥꯅꯤ. ꯄꯨꯛꯆꯦꯜ ꯂꯦꯞꯇꯕꯤ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯁꯣꯟꯊꯔꯒ ꯂꯩꯒꯗꯧꯕ ꯅꯠꯇꯦ." ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯄꯨꯋꯥꯡꯕꯁꯤ ꯃꯤ ꯀꯌꯥ ꯄꯨꯟꯗꯕ, ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯈꯛ ꯂꯩꯔꯛꯄ ꯌꯥꯝꯅ ꯐꯕ ꯑꯃꯗꯤ ꯃꯁꯥꯁꯤ ꯏꯟꯇ꯭ꯔꯣꯕꯔꯠ ꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯄꯅꯤ. ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯃꯥꯁꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯗꯦ. ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯆꯍꯤ 3 ꯐꯥꯕ ꯅꯠꯇꯦ ꯃꯃꯥ ꯏꯕꯦꯝꯃ ꯑꯁꯤꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕꯗꯨ. ꯉꯥꯏꯍꯥꯛ ꯃꯇꯣꯝꯇ ꯎꯪꯕ ꯌꯥꯕ ꯎꯪꯂꯝꯃꯤ. ꯑꯗꯨꯒ ꯃꯁꯥꯗꯣ ꯏꯔꯨ ꯂꯨꯖꯅꯕ ꯍꯥꯏꯗꯅ ꯕꯥꯊꯔꯨꯝꯗ ꯆꯪꯈꯤꯔꯝꯃꯤ. "ꯌꯦꯡꯂꯁꯤ,
Nakal amada lukhoi hoigi imungna kamdauriba. Lukhoi mabuk yamna luba masagi kanaba khak yengba awan awan chaba atong atong lepa misak amani. Machanupigi luhongba kaire leibak pumnamak wawa lawi haiduna masa aduda ikaiba machet ama phawba phawba nate asawba pokte magi ijatbu sagai adubu machanupisi maram oiraga chenthare haiduna maramdi thawdokse kanana thokhanbano haibadi masamakna thokhanbani karigi masagi kanaba ama phanghaunabagi mami ubagi lukhoisi madabigi bot mayadagi yamna close oikiba imung amagi misak amani kendra punbagi wani atopa mari ama leinaba nate minister kayaga khangnaba oirabanina maso machum khara chaba phangi aduna yum nungsu yamna nungaiba natragasu mayai oirap tawba ngamba nungaiba masak amadi oirabani amadi hauje mahak masamak madabigi right hand oina leiribani ngasi ngarang khaki thawdokama thoi haidana yumda lengdana leiribani phone do machanupi linthoy aduga wari shai machanupi asisu ingtapa nate laini mapagi machani aduna chap mane lukhoi tapna phone aduda hairi aina sunangse mafam khangdri aina thiba yaba thirabani adubu phangba kawba leitena hairibani ichasidi matam khara aduk nungaina leitho kaidoni haigene ipana silibase ichagi damakdan icha nungainaba ojaki matamdadi mi amana mi amagidama kaidonungda phaba mak khannadrabani aduna nangsu nungaina lei ipasu nungaina lei punglongi matungina jagoi sabasu haiba tabani nangbo mapagi wadu taraga linthoidu noktuna khomi ai babungna haiba loina ingani ai su babungna haiba dagini hojik nungaina leisi babo aina leisi dubaini sida leiba nagu hena nungaire daidi adubu babo nacha sumirot amagum kuina leibadi tali babung nei bulu hongnaba yam thona tawrakani haibudu tawrauko ai se chahi yama abani kuina sangna leisabi oiba ai ngamaroiba babungna haiba inbadawna aina haibasu babungna tabani nokmi tawna makha tai lukhoi machagi hairakliba wa mayam adubu taraga hoini babungna loina phanabu tawani aibu ichana haibi yadaba yawbrani nang babungna haikhiba wa ngakpa ngambani ne aduna nang kashu khalu adu ibungu puwangbadugi khallagadi ipasi khara khajikti nungaite madi kanamtada wahi yakanba haiba misak natedo hojuk phawbu yumda leitri malini chatkibadagi nangbu magi pawga tadabrani bema taningdeda babu magi warika engonamda saraganu kainu pano dubo matamgi chanabi samta yawdabadubo aidi mabu nungsiba leite babungna nungsiba saraga makhoidagi lokthokpa yaba lokthok haibagi mabu ina nungsiba sabani aduda mana mapunsigi nupi koidaba aina tawriba mayamda thajabani kanana adu kyamna pangu haigeni hey langanu yare makha taran ipa icha kuina gane ponda wari sabu pamde ko ichagi wa pama leibaga aingonda hekta hairu aduga babungna nangbu yumda laknaba soiden tawr kadawrini matam kharadi aduda nungaina leiko macha nupaduna pangabasu mama ibema tudi lai hingchabini phone ga sei kanana khangba tracking tawraga leirambrasu ipa ichagi plan kaiba tare thamo ai babu ai thamage nadanaba tawraga leiyuko hoini thamo mapa machado asumna ngahak waridu saraga phone do mathamnai lukhoidu machana phone thamkhrabada sofa ka du de laklaga tapna phamthai puri sofa du de ngatharaga le yumjau aduda matomtani leiriba mi phattaba ma oibagi masa aduda akiba ma pokpa nate lukhoi chinbal do haifek chinglaga noi aduga tapna masa du fajana phamlaga ayengba amadi yengduna hairi nungmadi soidana minister oigani ngasi pawba aina khankiba mata mai paktana tokte aina siliba thawrang asi aigeni aina madam madhabi asibo soidana loisingani ma aina loisinbadi aigi khutale magi maramda magi aronba aina khangdaba mata hekleite aduna magu minupi amabu khudum chanba haibasi araiba thabak amani aingondadi se hairaga pena nokchai hinchaba amagum lukhoidu waramba mina nungairakpada mi ude haibadoni tawribasi mahakna asumna matomta phamlaga leiringai adudani thetliba CCTV adudagi
ꯒꯦꯠ ꯂꯣꯝꯗ ꯃꯥꯙꯕꯤꯒꯤ ꯁ꯭ꯀꯣꯠꯀꯤ ꯒꯥꯔꯤ ꯄꯔꯦꯡ ꯈꯥꯝꯂꯛꯄꯗꯨ ꯃꯗꯨ ꯎꯔꯒ ꯋꯥꯈꯜ ꯑꯗꯨꯗ ꯍꯥꯏꯔꯤ, ꯁꯤꯅ ꯑꯃꯨꯛ ꯃꯇꯥꯡ ꯆꯥꯗꯅ ꯂꯥꯛꯂꯤꯁꯤꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ? ꯃꯃꯣꯏꯁꯤ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤꯅ ꯏꯀꯥꯏꯕ ꯈꯪꯗꯦꯅꯦ꯫ ꯑꯗꯨꯕꯨ ꯀꯨꯏꯍꯧꯕ ꯅꯠꯇꯦ ꯃꯥꯡꯒꯣꯜꯗꯨꯗꯒꯤ ꯃꯥꯙꯕꯤꯅ ꯃꯥꯕꯨ ꯀꯧꯔꯛꯄꯗꯨ꯫ ꯂꯩꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗꯒꯤ ꯑꯅꯧꯕ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯁꯛꯐꯝ ꯑꯗꯣꯝꯗ ꯑꯣꯟꯊꯣꯛꯂꯒ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯛꯂꯤ꯫ ꯇꯔꯥꯝ ꯂꯥꯛꯂꯤꯕ ꯃꯥꯙꯕꯤꯕꯨ ꯑꯣꯛꯂꯝꯃꯤ꯫ ꯃꯦꯗꯥꯝ, ꯌꯥꯝ ꯊꯥꯖꯗꯅ ꯂꯧ, ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯁꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯪꯅꯗꯨꯅ ꯂꯩꯕ ꯑꯃ ꯑꯣꯏꯕꯒꯤ ꯍꯣꯏ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯂꯛꯏ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯌꯥ ꯑꯗꯨꯅ ꯒꯦꯠ ꯑꯃꯗꯤ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯂꯩꯍꯧꯏ꯫ ꯅꯦꯅꯥ ꯇꯥꯅ ꯁꯣꯐꯥꯗꯨꯗ ꯐꯝꯃꯤ ꯃꯥꯙꯕꯤꯗꯨ꯫ ꯂꯨꯈꯣꯏꯅ ꯌꯥꯝ ꯅꯣꯂꯨꯛꯅ, ꯃꯦꯗꯥꯝ, ꯏꯁꯤꯡ ꯅꯠꯇ꯭ꯔꯒ ꯖꯨꯁ ꯑꯃ ꯁꯦꯝꯖꯧ ꯍꯥꯏꯕ꯭ꯔꯥ? ꯋꯥꯔꯝꯃꯅꯤ ꯇꯧꯔꯤꯁꯦ꯫ ꯋꯥꯗꯦꯗ ꯑꯩꯁꯦ ꯊꯑꯣꯏꯅ ꯅꯪꯒꯤꯁꯤꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯨꯈꯣꯏ, ꯅꯪ ꯃꯦꯗꯥꯝꯁꯦ ꯀꯣꯛ ꯌꯥꯝ ꯁꯥꯔꯦꯅꯦ꯫ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯕꯗꯨꯅꯤ ꯃꯁꯤꯗ ꯂꯨꯍꯣꯡꯕ ꯀꯥꯏꯕꯗ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯂꯨꯈꯣꯏꯗꯨꯁꯨ ꯃꯥꯌꯣꯛꯅꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯥ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯒ ꯍꯥꯏꯔꯤ, ꯍꯣꯏ ꯃꯦꯗꯥꯝ, ꯑꯩꯁꯨ ꯃꯦꯗꯥꯝꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯦꯗꯥꯝꯅꯁꯨ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯤꯕꯒꯤ ꯋꯥꯁꯤ ꯌꯥꯝꯅꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕ ꯑꯩ ꯚꯥꯞ ꯇꯥꯖꯩ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯏꯃꯨꯡꯗ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯝꯒꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯄꯥ ꯑꯩꯅ ꯃꯪꯗ ꯐꯥꯎꯕ ꯃꯪꯗꯕꯅꯤ꯫ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯃꯥꯙꯕꯤ ꯍꯥꯏꯒꯦ ꯇꯧꯕ ꯀꯌꯥ ꯑꯗꯨ ꯅꯥꯊꯩꯔꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯙꯕꯤ ꯃꯁꯥꯅ ꯑꯣꯏꯅ ꯊꯦꯝꯃꯤ ꯂꯨꯈꯣꯏꯕꯨ꯫ ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦꯅꯦ? ꯑꯉꯥꯡꯅ ꯋꯥꯈꯜ ꯊꯦꯟꯕꯗꯒꯤ ꯊꯣꯛꯄꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯁꯣꯏꯍꯟꯕ ꯅꯠꯇꯦꯗ꯫ ꯑꯩ ꯀꯔꯤꯝꯇ ꯈꯟꯗꯦ꯫ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯜꯂꯛꯎ ꯌꯥꯒꯗꯧꯕ ꯅꯠꯇꯦ꯫ ꯃꯤꯒꯤ ꯆꯤꯟ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯦꯟꯕ ꯉꯝꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯋꯥꯐꯝꯂꯣꯝꯗ ꯃꯍꯩꯗꯨꯝ ꯑꯣꯟꯁꯤꯟꯁꯤ꯫ ꯑꯩꯅꯁꯨ ꯏꯆꯥꯕꯨ ꯃꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯅꯕ ꯍꯥꯏꯗꯅ ꯊꯦꯝꯂꯝꯕꯅꯤ꯫ ꯂꯨꯈꯣꯏ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯥꯙꯕꯤꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ꯫ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯐꯝ ꯑꯗꯨꯗꯗꯤ ꯍꯥꯟꯅꯒꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯁꯥꯔꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯍꯣꯏ ꯃꯦꯗꯥꯝ, ꯃꯦꯗꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯉꯥꯛꯄꯤꯕꯒꯤ ꯑꯩ ꯃꯦꯗꯥꯝꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯂꯨꯍꯣꯡꯕ ꯀꯥꯏꯕꯒꯤ ꯋꯥꯐꯝꯁꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯁꯤ ꯂꯨꯈꯣꯏ꯫ ꯑꯩ ꯀꯥꯟꯅꯗꯕ ꯋꯥꯐꯝ ꯑꯃꯗ ꯀꯨꯏꯅ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯈꯟꯅ ꯅꯩꯅꯕ ꯃꯇꯝ ꯂꯩꯇꯦ꯫ ꯑꯗꯨꯅ ꯋꯥ ꯑꯃꯗ ꯑꯣꯏꯅ ꯁꯥꯟꯅꯁꯤꯗꯣ꯫ ꯐꯅꯤ ꯃꯦꯗꯥꯝ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯌꯨꯝꯊꯣꯡ ꯆꯠꯂꯒ ꯀꯔꯝꯕ ꯏꯃꯨꯡꯗ ꯑꯁꯣꯟꯕ ꯑꯍꯜ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗꯕ ꯀꯅꯥ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯅꯪꯅ ꯑꯃꯨꯛꯇ ꯌꯦꯡ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯄꯗꯣ ꯑꯩ ꯄꯥꯝꯃꯤ꯫ ꯚꯣꯠ ꯀꯨꯏꯗ꯭ꯔꯕꯅꯤ, ꯆꯍꯤ 2 ꯐꯥꯗ꯭ꯔꯕꯅꯤ꯫ ꯇꯞꯅ ꯅꯍꯥꯟ ꯃꯈꯩ ꯁꯧꯔꯥꯡ ꯃꯩꯔꯥꯡ ꯇꯧꯅ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯦ ꯊꯦꯝꯕ ꯍꯧꯔꯒꯗꯧꯕꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯁꯤꯡꯕꯤꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯃꯦꯗꯥꯝꯁꯦ꯫ ꯐꯅꯤ, ꯑꯩ ꯃꯦꯗꯥꯝꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯖꯒꯦ꯫ ꯑꯗꯣ ꯃꯦꯗꯥꯝ, ꯊꯕꯛ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕ प्रजाꯁꯤ ꯅꯣꯡꯃ ꯀꯥꯡꯗꯦ꯫ ꯍꯣꯏꯗ ꯍꯥꯏꯔꯒ ꯊꯝꯃꯨ, ꯊꯕꯛ ꯑꯣꯏꯅ ꯇꯧꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯤꯅ ꯍꯪꯕ ꯋꯥꯍꯪꯗ ꯅꯤꯡꯊꯤꯅ ꯈꯨꯝꯒꯗꯧꯕꯅꯤꯀꯣ꯫ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯕꯅ ꯃꯤ ꯈꯣꯟꯒꯗꯧꯔꯤꯕꯅꯤ꯫ ꯂꯨꯈꯣꯏ, ꯍꯩꯅ ꯁꯤꯡꯅ ꯊꯕꯛ ꯇꯧꯕ ꯍꯩꯕ ꯃꯊꯧ ꯑꯃ ꯇꯥꯏꯀꯣ꯫ ꯚꯣꯠ ꯂꯦꯞꯄ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯀꯥꯂꯦꯐꯨ ꯀꯥꯟꯗ꯭ꯔꯦꯐꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯈꯨꯜ ꯑꯃꯗ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯃ ꯁꯥꯕꯗꯣ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯅꯕ ꯅꯪꯅ ꯇꯧꯒꯗꯕꯅꯤ꯫ ꯐꯅꯤ ꯃꯦꯗꯥꯝ, ꯑꯩ ꯃꯦꯗꯥꯝꯅ ꯍꯥꯏꯕꯗꯨꯃꯛ ꯂꯣꯏꯅ ꯇꯧꯖꯒꯦ꯫ ꯑꯗꯣ ꯃꯦꯗꯥꯝ, ꯑꯩꯅ ꯄꯥꯎ ꯑꯃ ꯁꯨꯝ ꯇꯥꯖꯔꯤꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯅꯧꯅ ꯑꯩꯒ ꯃꯥꯌꯣꯛꯅꯒꯗꯧꯔꯤ, ꯅꯧꯅ ꯊꯣꯛꯂꯛꯏ ꯍꯥꯏꯕꯗꯨꯔꯥ? ꯍꯣꯏ ꯃꯦꯗꯥꯝ, ꯊꯣꯛꯂꯛꯁꯅꯨ, ꯑꯩꯅ ꯀꯤꯒꯗꯧꯕ ꯅꯠꯇꯦ꯫ ꯑꯩꯒꯤꯕꯨ ꯀꯔꯤꯗ ꯑꯋꯥꯠꯄ ꯑꯃ ꯂꯩꯔꯤꯕꯒꯦꯅꯤ ꯂꯨꯈꯣꯏ? ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯁꯦꯜ ꯋꯥꯠꯇꯅ ꯂꯥꯛꯂꯤ꯫ ꯁ꯭ꯀꯤꯝ ꯀꯌꯥꯒꯤ ꯊꯥꯗꯔꯛꯄ ꯁꯦꯜ ꯇꯪꯈꯥꯏ ꯑꯩꯒꯤ ꯄꯣꯀꯦꯠꯇꯅꯤ꯫ ꯚꯣꯠ ꯃꯌꯥꯗ 10 ꯄꯤꯈꯤꯗꯨꯝ ꯈꯜꯂꯤꯗꯣ ꯅꯪ ꯃꯦꯗꯥꯝꯅꯗꯤ꯫ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯈꯧꯇꯛ ꯑꯃ ꯆꯥꯏ ꯂꯨꯈꯣꯏꯗꯣ꯫ ꯃꯔꯝꯗꯤ ꯐꯖꯅ ꯈꯪꯉꯤ ꯃꯍꯥꯛꯅ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯦꯗꯥꯝ ꯃꯥꯙꯕꯤꯁꯤ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ, ꯇꯧꯒꯦꯇ ꯉꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯗꯨ꯫ ꯑꯗꯨꯅꯕꯨ ꯉꯁꯤ ꯐꯥꯎꯕ ꯚꯣꯠ ꯀꯥꯔꯒ ꯃꯌꯥꯝꯅ ꯌꯥꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯍꯟꯗꯛ ꯂꯨꯈꯣꯏ ꯃꯥꯗꯤ ꯑꯅꯧꯕ ꯊꯣꯛꯂꯛꯀꯗꯧꯔꯤ ꯍꯥꯏꯔꯤꯕ ꯀꯦꯟꯗꯤꯗꯦꯠ ꯑꯗꯨꯒ ꯈꯔ ꯂꯣꯏꯅꯕ ꯄꯥꯎ ꯐꯥꯎꯅꯕ ꯍꯧꯔꯕꯅꯤ꯫ ꯂꯨꯈꯣꯏꯅ ꯃꯇꯥꯡ ꯆꯥꯗꯅ ꯎꯪꯗꯨꯅ ꯂꯩꯈꯤꯕꯗꯨ ꯎꯔꯒ ꯃꯥꯙꯕꯤ ꯉꯛꯅ, ꯀꯔꯤꯅꯣꯅꯤ ꯂꯨꯈꯣꯏ, ꯑꯃꯨꯛ ꯃꯪꯗꯅ ꯂꯩꯔꯤꯕꯗꯨꯕꯨ ꯅꯪꯕꯣ? ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯅꯪ ꯄꯥꯈꯠꯄ ꯑꯃ ꯄꯣꯛꯂꯕ꯭ꯔꯣ? ꯅꯪꯁꯨ ꯍꯌꯦꯡꯗꯒꯤꯗꯤ ꯂꯥꯛꯅꯕ ꯇꯧ꯫
ꯌꯨꯝꯁꯤꯗ ꯅꯇꯣꯝꯇ ꯂꯩꯕꯗꯨ ꯋꯥꯔꯝꯒꯅꯤ ꯅꯪ ꯂꯥꯛꯇꯕꯁꯦ ꯑꯩ ꯈꯨꯠ ꯅꯥꯝꯃ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ ꯑꯗꯨꯗꯤ ꯃꯥꯙꯕꯤ ꯋꯥꯍꯩꯗꯨꯃ ꯍꯥꯏꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯆꯠꯅꯕ ꯁꯦꯝ ꯁꯥꯏ ꯃꯇꯧꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯂꯨꯈꯣꯏꯁꯨ ꯍꯧꯒꯠꯇꯨꯅ ꯌꯥꯅꯤ ꯃꯦꯗꯝ ꯑꯩ ꯍꯌꯦꯡꯗꯒꯤ ꯂꯥꯛꯅꯕ ꯇꯧꯖꯒꯦ ꯑꯩ ꯑꯁꯣꯏ ꯐꯥꯎꯕ ꯊꯤꯟꯗꯣꯛꯆꯒꯦ ꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯏ ꯊꯕꯛ ꯑꯃꯕꯨ ꯃꯥꯏꯄꯨꯅꯅ ꯄꯨꯔꯝꯂꯒ ꯅꯣꯡ ꯅꯤꯅꯤ ꯊꯥꯗꯣꯛꯄꯗ ꯈꯔ ꯁꯣꯏꯕ ꯄꯦꯟꯗꯤꯡ ꯂꯩꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯄꯨꯋꯥꯡꯕꯗꯨ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯁ꯭ꯀꯨꯜ ꯑꯗꯨꯕꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯑꯋꯥꯠꯄ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯀꯌꯥ ꯑꯃ ꯌꯦꯡꯏ ꯐꯣꯔꯃꯦꯜ ꯄꯦꯟ ꯕ꯭ꯂꯦꯛ ꯀꯂꯔ ꯏꯆꯝ ꯆꯝꯕ ꯋꯥꯏꯠ ꯐꯣꯔꯃꯦꯜ ꯁꯔꯠ ꯑꯃ ꯃꯁꯥ ꯅꯥꯟꯅ ꯂꯤꯠꯂꯤ ꯀꯦꯖꯨꯋꯦꯜ ꯁꯨꯁ ꯑꯃ ꯇꯣꯡꯏ ꯈꯨꯗꯥꯡ ꯑꯗꯨꯗ ꯘꯔꯤ ꯑꯃ ꯌꯦꯡꯕꯗ ꯋꯥꯡꯇꯛ ꯇꯧꯅ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯄꯨꯋꯥꯡꯕ ꯇꯞꯅ ꯁꯔ ꯇꯔꯝ ꯇꯦꯁꯁꯦ ꯍꯣꯂꯤꯗꯦ ꯂꯣꯏꯔꯒ ꯇꯧꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯣꯂꯤꯗꯦ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯇꯧꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯁꯔ ꯑꯩꯒꯤ ꯋꯥꯗꯤ ꯍꯣꯂꯤꯗꯦ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯇꯧꯕꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯁꯨꯇꯤ ꯑꯣꯏꯔꯨꯔꯕ ꯃꯇꯨꯡ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯁꯤ ꯂꯥꯏꯔꯤꯛ ꯇꯧꯅꯤꯡꯗꯦ ꯃꯁꯥꯁꯤꯡꯁꯤ ꯏꯉꯥꯎ ꯉꯥꯎꯅ ꯍꯦꯛꯇ ꯂꯩ ꯑꯗꯨꯅ ꯐꯦꯜ ꯌꯥꯝꯅ ꯑꯣꯏꯒꯜꯂꯤ ꯑꯗꯨꯗꯤ ꯍꯣꯂꯤꯗꯦ ꯃꯃꯥꯡꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯗꯨꯒ ꯁꯔ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12ꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗꯤ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯃꯅꯨꯡꯗ ꯀꯣꯆꯤꯡ ꯇꯧꯗꯕ ꯌꯥꯗꯦ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯇꯣꯄꯔ ꯀꯌꯥ ꯄꯨꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯅ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯄꯨꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤ ꯍꯣꯏ ꯁꯔ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯁꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯂꯦꯞꯄꯗꯤ ꯁ꯭ꯇꯨꯗꯦꯟꯠ ꯇꯣꯄꯔ ꯃꯁꯤꯡ ꯍꯦꯛꯇ ꯍꯟꯊꯩ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯕꯨ ꯇꯥꯟꯅꯔꯤꯕꯅꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯑꯃꯗꯤ ꯇꯣꯄꯔ ꯄꯨꯊꯣꯛꯄ ꯑꯁꯤꯒꯤꯅꯤ ꯃꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯀꯌꯥꯒꯤ ꯊꯥꯖꯕ ꯑꯁꯤꯕꯨ ꯀꯩꯗꯧꯅꯨꯡꯗ ꯀꯥꯏꯍꯟꯕ ꯆꯨꯝꯗꯦ ꯑꯗꯨꯒ ꯑꯃꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯗꯅꯕ ꯑꯣꯖꯥ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯒꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯧꯗꯦ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯄꯤꯌꯣꯟꯗꯨꯅ ꯇꯍꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯔꯕꯨ ꯎꯅꯕ ꯃꯤ ꯑꯅꯤ ꯂꯥꯛꯍꯧꯏ ꯑꯣꯖꯥ ꯅꯨꯄꯥ ꯑꯃꯗꯨ ꯅꯣꯛꯃꯤ ꯇꯧꯔꯝꯂꯒ ꯃꯁꯥꯒꯤ ꯃꯊꯧꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯤ ꯑꯃꯅ ꯎꯅꯕ ꯂꯥꯛꯏ ꯍꯥꯏꯕꯗꯨꯗ ꯄꯨꯋꯥꯡꯕꯗꯨ ꯃꯥꯒꯤ ꯑꯣꯐꯤꯁ ꯔꯣꯝꯗ ꯂꯥꯛꯂꯝꯃꯤ ꯉꯔꯥꯡ ꯅꯍꯥꯟ ꯃꯥꯅ ꯌꯨꯝꯗ ꯂꯩꯇꯕ ꯃꯇꯝꯗ ꯕ꯭ꯔꯣꯖꯦꯟ ꯑꯃꯗꯤ ꯅꯨꯔꯩ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕ ꯃꯃꯥꯅ ꯍꯥꯏꯗꯕ ꯑꯃꯗꯤ ꯃꯥꯅ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯗꯕꯅ ꯃꯥꯗꯤ ꯈꯪꯕ ꯅꯠꯇꯦ ꯄꯨꯋꯥꯡꯕꯗꯨ ꯒꯝ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯕ꯭ꯔꯣꯖꯦꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯏꯉꯛꯉꯛꯏ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯁꯛ ꯈꯪꯕꯅꯤ ꯇꯣꯏꯅ ꯎꯅꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯄꯥꯕꯨꯡꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯨꯔꯩ ꯑꯗꯨꯅꯗꯤ ꯄꯨꯋꯥꯡꯕ ꯃꯥꯕꯨ ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯕꯅꯤ ꯃꯥꯗꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯆꯤꯡꯂꯦꯝꯕ ꯑꯗꯨꯗ ꯏꯉꯥꯎ ꯉꯥꯎꯔꯦ ꯕ꯭ꯔꯣꯖꯦꯟꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯄꯨꯋꯥꯡꯕ ꯃꯥꯒꯤ ꯈꯨꯠ ꯁꯣꯛꯅꯩ ꯄꯨꯋꯥꯡꯕ ꯇꯞꯅ ꯕꯣꯕꯣ ꯌꯥꯝ ꯊꯥꯖꯗꯦ ꯕ꯭ꯔꯣꯖꯦꯟ ꯍꯔꯥꯎꯕꯒꯤ ꯃꯥꯏꯊꯣꯡꯗ ꯂꯩꯇꯦꯡꯂꯤ ꯅꯃꯥꯅ ꯄꯥꯎ ꯑꯃꯇ ꯍꯥꯏꯔꯛꯇꯕ꯭ꯔꯅꯤ ꯏꯆꯥꯗ ꯉꯔꯥꯡ ꯅꯍꯥꯟꯗ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯅꯃꯥꯒ ꯋꯥꯔꯤ ꯁꯥꯔꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯉꯥꯎ ꯉꯥꯎꯔꯦ ꯑꯗꯨꯅ ꯄꯨꯋꯥꯡꯕ ꯇꯞꯅ ꯏꯃꯥꯗꯤ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯀꯧꯔꯝꯕ ꯌꯥꯏ ꯅꯆꯥꯒꯤ ꯍꯦꯛꯇ ꯁꯥꯟꯅꯁꯤ ꯌꯥꯅꯤ ꯑꯩ ꯔꯨꯝꯗ ꯆꯪꯁꯤꯄꯕꯨ ꯍꯣꯏ ꯍꯥꯏꯔꯒ ꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯟꯅ ꯆꯪꯂꯝꯃꯤ ꯅꯨꯔꯩ ꯃꯥꯗꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯇꯁꯦꯡꯅ ꯋꯥ ꯑꯃ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯗ ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯗꯦ ꯄꯨꯋꯥꯡꯕ ꯃꯥꯗꯤ ꯅꯨꯔꯩꯗꯨꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯕ ꯅꯠꯇꯦꯗꯣ ꯄꯨꯋꯥꯡꯕ ꯇꯞꯅ ꯕꯣꯕꯣ ꯑꯩ ꯆꯥ ꯄꯨꯍꯜꯂꯛꯀꯦ ꯆꯥꯒ ꯊꯛꯑꯒ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏꯗꯨ ꯆꯥ ꯊꯛꯄ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯅꯨꯔꯩꯅ ꯀꯤꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯂꯛꯄ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯗꯨꯒ ꯄꯨꯋꯥꯡꯕ ꯑꯗꯨꯅꯁꯨ ꯑꯃꯨꯛꯇꯪ ꯃꯤꯠꯐꯝ ꯊꯝꯂꯛꯄꯗ ꯃꯄꯥ ꯆꯥꯗꯨꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯃꯤꯠꯆꯥꯅꯩ